ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯊꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯊꯤꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯎꯃꯪꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯎ ꯌꯥꯟꯗꯨꯅ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯎ ꯌꯥꯜꯂꯤꯉꯩꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯇꯣꯝꯆꯧꯕꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒ ꯀꯥꯏꯅꯔꯦꯗꯣ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯐꯈ꯭ꯔꯕꯗ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯃꯄꯥꯡꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯆꯥꯛꯀ ꯂꯥꯝꯁꯤꯜꯂꯛꯄꯒ ꯈꯧꯒꯪꯅꯔꯗꯨꯅ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯈꯦꯗꯨꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯕ ꯑꯉꯧꯕ ꯁꯅꯥꯒꯤ ꯃꯩꯅꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯜꯂꯒ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯤꯖꯔꯕꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯩꯍꯧꯔꯛꯂꯗꯨꯅ ꯂꯝꯂꯩꯃ ꯇꯔꯦꯠ ꯑꯗꯨꯅ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯣꯝ ꯆꯣꯡꯊꯗꯨꯅ ꯑꯐꯪꯕ ꯈꯨꯗꯥꯡ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯕꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯂꯝꯂꯩꯃ ꯇꯔꯨꯛ ꯑꯃꯗꯤ ꯈ꯭ꯔꯥꯡ ꯆꯣꯡꯗꯨꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯤ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗ ꯇꯣꯝꯆꯧꯗ ꯃꯥꯒꯤ ꯈꯨꯗꯥꯡꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯝꯆꯧꯅ ꯌꯥꯗ꯭ꯔꯦꯗꯣ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯝꯂꯩꯃ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯁꯣꯔꯥꯔꯦꯟꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟꯗꯒꯤ ꯂꯥꯎꯔꯛꯂꯕꯣꯏꯔꯦ ꯑꯁꯨꯝꯅ: "ꯍꯥꯏ ꯍꯥꯏ ꯂꯝꯂꯩꯃ ꯑꯇꯣꯝꯕꯤ, ꯅꯪꯗꯤ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯄ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯍꯥꯛꯀ ꯁꯣꯛꯅ ꯁꯝꯅꯔꯕꯅꯤꯅ ꯅꯍꯥꯛ ꯆꯍꯤ 83, ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯇꯝꯕ ꯃꯍꯥꯛꯀ ꯇꯥꯏꯕꯪ ꯌꯨꯝꯂꯦꯞ ꯇꯥꯜꯂꯨꯔꯣ"꯫ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯃꯄꯥꯎ ꯄꯤꯔꯝꯂꯒ ꯁꯣꯔꯥꯔꯦꯟ ꯀꯥꯎꯕ ꯃꯍꯥꯛꯇꯤ ꯁꯨꯞꯈꯔꯦꯗꯣ꯫ ꯃꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯖꯋꯥ ꯃꯄꯥꯎ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯗꯤ ꯁꯣꯔꯥꯔꯦꯟ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦꯗꯣ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯆꯧꯅ ꯃꯥꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯝꯂꯩꯃ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯆꯧꯗ ꯃꯥꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯕꯤꯔꯣ
ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯝꯕꯤ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯅ ꯇꯣꯝꯆꯧꯗꯨ ꯌꯨꯝꯗ ꯂꯥꯏꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯒꯤ ꯐꯖꯕꯒꯤ ꯋꯥꯔꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯒꯤ ꯃꯃꯥꯟꯅꯕ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯄꯥꯈꯥ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯒꯤ ꯐꯖꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯝꯆꯧꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯛꯀꯧꯅꯁꯤ, ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯄꯨꯈꯤꯕꯗ ꯌꯦꯠꯅꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯣꯝꯆꯧꯗꯤ ꯏꯐ ꯐꯅ ꯈꯟꯗꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯝꯆꯧꯕꯨ ꯆꯥꯛ ꯀꯧꯔꯦꯗꯣ ꯇꯣꯝꯆꯧꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯥꯏꯔꯒ ꯄꯨꯈꯤꯕꯗ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃꯕꯨ ꯄꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯇꯣꯝꯆꯧꯒꯤ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪ ꯅꯣꯡꯉꯥꯟꯕꯗ ꯇꯣꯝꯆꯧꯅ ꯃꯃꯥꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨ ꯑꯃꯨꯛ ꯆꯥꯛꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯍꯦꯛꯇ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯩ ꯃꯅꯨꯡꯗ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯆꯤ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯌꯥꯟꯊꯔꯒ ꯊꯝꯂꯦ ꯀꯩ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯩ ꯈꯪꯅꯕ꯫ ꯁꯣꯝꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯥꯛꯀ ꯇꯣꯛꯂꯗꯨꯅ ꯇꯣꯝꯆꯧꯗ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯗꯈꯤꯅꯥ ꯄꯥꯏꯔꯒꯦ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯇꯣꯝꯆꯧꯗꯨ ꯏꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯩ ꯃꯅꯨꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯌꯥꯟꯊꯔꯒ ꯊꯝꯂꯤꯕ ꯏꯟꯅꯐꯤ ꯑꯁꯤꯗ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯨꯏ꯫ ꯃꯗꯨꯗ ꯇꯣꯝꯆꯧꯅ ꯏꯇꯥꯎ ꯅꯪꯗꯤ ꯀꯩꯔꯥꯛꯇꯨ ꯈꯜꯂꯕꯣꯏꯔꯦ? ꯏꯇꯥꯎꯅ ꯀꯩꯔꯥꯛꯇꯨ ꯄꯥꯝꯃꯤ ꯍꯥꯏꯔꯕꯗꯤ ꯆꯥꯛ ꯑꯃꯨꯛ ꯀꯧꯅꯔꯨꯗ꯭ꯔꯕꯁꯨ ꯑꯩꯅ ꯄꯤꯊꯣꯛꯂꯒ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯇꯣꯝꯆꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯑꯣ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯗꯣ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯣꯝꯆꯧꯅ ꯀꯩ ꯃꯅꯨꯡꯗꯒꯤ ꯂꯧꯊꯕꯤꯔꯝꯃꯤ꯫
ꯃꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯆꯂꯥꯛ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯂꯧꯁꯤꯡꯅ ꯃꯁꯥꯕꯨ ꯀꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯃ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯗ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯌꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯇꯣꯝꯆꯧꯅ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯀꯝꯃꯟꯈꯤꯕꯅ ꯂꯝꯕꯤꯗ ꯐꯧꯕ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯆꯧ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯕꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯀꯜꯂꯕ ꯁꯍꯨꯝꯅ ꯄꯨꯕꯤꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯗꯨ ꯐꯣꯇꯣ ꯑꯗꯨꯇꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯥꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧꯗꯨ ꯊꯋꯥꯏ ꯋꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯇꯣꯝꯆꯧꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯁꯦ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯊꯋꯥꯏ ꯌꯥꯝ ꯋꯥꯖꯅ "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯀꯥꯏꯅꯕ ꯇꯥꯔꯦꯗꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯇꯣꯝꯆꯧꯅ ꯏꯉꯛ ꯉꯛꯇꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯡꯂꯒ ꯀꯔꯤꯒꯤ ꯏꯕꯥꯅꯤ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯍꯧꯖꯤꯛ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯈꯨꯟꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯊꯤꯔꯛꯂꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯅꯤ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯝꯆꯧꯗꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯆꯧꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯦꯗꯣ, ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯆꯧꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ "ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯒꯜꯂꯦ꯫ ꯃꯗꯨꯗ ꯇꯣꯝꯆꯧꯅ "ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯗꯥꯂꯣꯏꯁꯨ ꯂꯧꯕꯤꯈꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯃꯜꯗꯤ ꯄꯤꯕꯤꯔꯝꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯅꯣꯛꯂꯒ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯍꯦ, ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯜ ꯄꯤꯔꯝꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯜ ꯑꯁꯤ ꯀꯔꯤ ꯄꯤꯌꯨꯒꯦ"? ꯃꯁꯤꯗ ꯇꯣꯝꯆꯧꯅ "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯀꯥꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯁꯤꯗ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯏꯅꯥꯛ ꯈꯨꯜꯂꯦ ꯈꯟꯖꯒꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯁꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯅꯣꯛꯂ ꯅꯣꯛꯂꯒ "ꯌꯥꯏ ꯌꯥꯏ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯕꯨ, ꯐꯝꯖꯧ ꯐꯝꯖꯧ" ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯍꯦꯛ ꯐꯝꯕꯒ ꯇꯣꯝꯆꯧꯅ "ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯂꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ" ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯈꯤ꯫ ꯃꯗꯨꯗ ꯉꯛꯂꯕ ꯅꯤꯡꯊꯧꯅ "ꯀꯔꯤ, ꯅꯪꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯐꯝꯍꯟꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯣꯝꯆꯧꯅ "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ"
ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯂꯧꯁꯤꯡꯅ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯤꯍꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯖꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯆꯧꯗꯤ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫